ꯃꯌꯥꯝꯕ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯡ ꯃꯩꯇꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯇꯣꯞ ꯇꯣꯞꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯥꯒꯤ ꯃꯄꯣꯛꯇ ꯅꯨꯄꯤ ꯑꯣꯏꯈꯤꯕ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯣꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 5ꯃꯛ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯕꯨ ꯅꯨꯄꯤꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯤ ꯇꯣꯝꯕ ꯍꯥꯏꯅ ꯃꯄꯥꯅ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯕꯗꯩ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯄꯨꯅ "ꯏꯁꯨ ꯇꯣꯝꯕꯤ, ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦꯅꯦ? ꯑꯩꯒꯤ ꯏꯁꯨ ꯇꯣꯝꯕꯤꯗꯨꯕ, ꯄꯨꯄꯨꯅ ꯀꯕꯣꯛ ꯂꯐꯣꯏ ꯌꯨꯕꯤ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯑꯦꯅꯦ꯫ ꯄꯨꯄꯨ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯏꯁꯨꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯃꯥꯒꯤ ꯐꯅꯦꯛꯁꯦ ꯁꯦꯠꯄ ꯇꯝꯂꯤꯅꯦ ꯄꯨꯄꯨ꯫ ꯏꯁꯨꯕꯨ ꯐꯅꯦꯛ ꯁꯦꯠꯄ ꯇꯝꯂꯤꯕ? ꯍꯩꯔꯕ꯭ꯔꯅꯦ ꯏꯁꯨꯕꯣ ꯁꯦꯠꯄꯕꯣ? ꯍꯩꯔꯦ ꯄꯨꯄꯨ, ꯑꯗꯣ ꯆꯥꯎꯃꯜꯂꯤ, ꯑꯩꯒꯤ ꯃꯆꯥ ꯃꯁꯥꯗ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯕꯣꯛꯇ ꯁꯥꯍꯟꯁꯤ꯫ ꯑꯗꯣ ꯉꯥꯃꯣꯛꯁꯦ ꯍꯥꯟꯅ ꯆꯥꯔꯨ ꯂꯥꯎ꯫ ꯅꯃꯥꯒꯤ ꯐꯅꯦꯛꯇꯣ ꯊꯅꯝꯂꯣꯅꯦ, ꯅꯃꯥ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯆꯩꯕꯤꯔꯅꯤꯅꯦ꯫ ꯃꯄꯥꯅ "ꯀꯔꯤꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯪꯅ ꯁꯦꯠꯂꯤꯗꯨꯕꯨ ꯅꯃꯥꯒꯤ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯁꯦ ꯅꯨꯄꯥꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯣ? ꯊꯝꯃꯨ ꯌꯥꯝ ꯊꯨꯅ, ꯊꯝꯃꯣ꯫ ꯑꯉꯥꯡ ꯑꯣꯏꯕꯩ ꯁꯨꯝ ꯁꯥꯟꯅꯖꯔꯤꯅꯤꯗ꯫ ꯕꯥꯖꯤꯅꯤ ꯆꯥꯁꯦ ꯅꯝꯗꯅ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯜꯍꯟꯗꯧꯔꯦ꯫ ꯃꯁꯤ ꯃꯁꯨ ꯐꯅꯦꯛꯁꯦ ꯑꯗꯨꯝ ꯀꯣꯜꯂꯒ ꯂꯩꯍꯦ, ꯃꯁꯤ ꯐꯨꯔꯛꯇꯅ꯫ ꯄꯨꯄꯨ, ꯄꯥꯕꯁꯦ ꯆꯩꯌꯣ꯫ ꯆꯩꯒꯦ ꯁꯦ, ꯅꯃꯥꯒꯤ ꯐꯅꯦꯛꯁꯦ ꯍꯥꯟꯅ ꯊꯝꯃꯨꯁꯦ, ꯅꯕꯣꯛꯀꯤ ꯑꯣꯏꯅ ꯁꯦꯠꯂꯨ ꯂꯥꯎ꯫ ꯑꯕꯣꯛꯀꯤꯗꯤ ꯅꯝꯊꯤꯌꯦ ꯄꯨꯄꯨ꯫ ꯕꯥꯖꯤꯅ ꯇꯧꯔꯤꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯕꯥꯖꯤ꯫ ꯄꯥꯝꯅꯤꯡꯂꯒ ꯄꯥꯝꯃꯨ, ꯄꯥꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛ꯫ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯕ ꯅꯪꯅꯁꯨ ꯄꯥꯝꯗꯦ ꯀꯥꯏꯅ꯫ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯄꯥꯖꯤꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯨꯕꯣ? ꯇꯟꯕꯨ ꯇꯜꯂꯦꯗ, ꯑꯩꯈꯣꯏ ꯄꯥꯖꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯤꯅ꯫ ꯍꯣꯏꯗ, ꯑꯃ ꯅꯨꯄꯤ ꯑꯣꯟꯈ꯭ꯔꯁꯨ ꯏꯆꯥꯅꯨꯄꯥ 3 ꯑꯃꯗꯤ ꯂꯩꯔꯤꯗꯅ꯫ ꯑꯗꯨꯗ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯈꯔ ꯂꯩꯔꯒ ꯃꯄꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯒꯤ ꯀꯦꯐꯝ ꯑꯣꯏꯅꯐꯝꯁꯤ ꯃꯕꯣꯛꯇ ꯑꯃꯨꯛ ꯑꯣꯏꯍꯧꯔꯦ꯫ ꯇꯣꯝꯕꯤ ꯍꯧꯖꯤꯛꯁꯨ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇꯒ ꯇꯤꯟꯅꯗꯦ, ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯒ ꯇꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯅꯨꯄꯤ ꯁꯥꯕꯁꯤ ꯑꯁꯦꯡꯕ ꯅꯨꯄꯤꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯅꯨꯄꯤꯇ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯈꯪꯗꯕ ꯃꯤꯁꯤꯡꯅꯗꯤ ꯇꯣꯝꯕꯤꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ 4ꯒ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯇꯣꯝꯕꯤꯁꯤ ꯌꯥꯔꯝꯗꯦ꯫ ꯃꯌꯥꯝꯕ ꯑꯍꯜꯅ "ꯌꯨꯝꯗ ꯊꯨꯅ ꯆꯪꯉꯨ, ꯍꯟꯗꯛ ꯍꯦꯛ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯁꯥꯟꯅꯔꯝꯂꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨ, ꯋꯥꯁꯥꯁꯤꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯒꯗꯕꯅꯤ ꯅꯪ꯫ ꯅꯣꯡꯃꯇ ꯅꯨꯄꯥ ꯃꯔꯛꯇ ꯁꯥꯟꯅꯗꯦꯕ, ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥ ꯃꯊꯟꯇ ꯍꯦꯛꯇ ꯌꯥꯎ ꯂꯩꯔꯝꯒꯅꯤꯕ꯫ ꯗꯗꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ꯫ ꯑꯕꯣꯛ! ꯀꯅꯥꯅ ꯏꯁꯨ ꯇꯣꯝꯕꯤꯗ ꯑꯃꯨꯛ ꯐꯨꯕꯤꯔꯒꯦ? ꯑꯕꯣꯛ, ꯗꯗꯥꯅ ꯐꯨꯔꯤꯕ꯫ ꯏꯁꯨꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯨꯐꯝꯂꯣ? ꯅꯠꯇꯦ, ꯅꯣꯏ ꯃꯌꯥꯝꯒꯤ ꯄꯨꯡ ꯑꯣꯏꯅ ꯎꯔꯖꯥꯠꯂꯣꯕ ꯑꯩꯒꯤ ꯏꯁꯨ ꯇꯣꯝꯕꯤꯁꯦ? ꯃꯁꯨ ꯑꯍꯜꯅ "ꯑꯕꯣꯛꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯜꯂꯕꯅꯤꯀꯣ, ꯃꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯕꯣꯛꯅ ꯇꯧꯔꯤꯕꯁꯦ꯫ ꯀꯔꯤ? ꯏꯀꯥꯏ ꯀꯥꯏꯅ? ꯅꯪꯕꯨ ꯏꯀꯥꯏꯕ ꯈꯪꯕ꯭ꯔꯣꯅꯦ? ꯅꯃꯥꯟꯅꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡꯒ ꯄꯨꯜꯂꯒ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯔꯥꯎ ꯊꯔꯥꯎ ꯂꯩꯕ ꯅꯪꯅꯁꯨ ꯏꯀꯥꯏ ꯀꯥꯏꯅ? ꯍꯣꯏ, ꯏꯀꯥꯏ ꯌꯥꯝꯅ ꯈꯪꯕꯣ꯫ ꯉꯁꯤꯀꯣ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯏ ꯀꯥꯔꯛꯇꯅꯀꯣ꯫ ꯅꯪꯅ ꯏ ꯀꯥꯔꯛꯑꯒ ꯑꯗꯥꯏꯗ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯔꯣ? ꯃꯁꯛꯁꯤꯒ ꯁꯟ ꯍꯨꯔꯥꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯂꯥꯎ ꯏꯁꯨ ꯇꯣꯝꯕꯤ, ꯑꯕꯣꯛꯀ ꯂꯩꯁꯤ꯫ ꯅꯪ ꯑꯩꯒꯤ ꯑꯕꯣꯛꯀ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯂꯥꯛꯇꯅ ꯏꯟꯊꯨꯒꯗꯕꯅꯤꯍꯦ꯫ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ, ꯄꯨꯄꯨ ꯂꯩꯔꯝꯂꯗꯤ ꯐꯨꯍꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯅꯨꯄꯤꯇ ꯅꯨꯄꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯩꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯃꯌꯥꯝꯕ ꯑꯍꯜꯒ ꯌꯥꯏꯃꯒꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯗꯨꯅ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯗꯨꯅ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯕ 3 ꯁꯨꯕꯗꯤ ꯀꯟꯖꯥꯒ ꯍꯤꯗꯥꯛꯀꯗ ꯂꯥꯏꯆꯨꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ 4 ꯁꯨꯕꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯑꯃ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯊꯥ ꯁꯥꯃꯟꯗꯅ ꯍꯥꯄꯨ ꯆꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯄꯥꯅ "ꯏꯆꯥꯅꯨꯄꯥ 5 ꯄꯣꯛꯄꯕꯨ ꯑꯃꯠꯇ ꯍꯦꯛ ꯖꯨꯒꯣꯠ ꯆꯥꯗꯦꯗꯀꯣ ꯃꯃꯥ꯫ ꯇꯣꯝꯕꯤꯁꯤꯅ ꯅꯨꯄꯤ ꯑꯣꯟꯈ꯭ꯔꯦ,
ꯑꯃꯅ ꯈꯨꯜꯂꯛꯀꯤ ꯁꯥ ꯑꯣꯟꯈ꯭ꯔꯦ, ꯑꯃꯅ ꯅꯤꯁꯥꯗ ꯁꯤꯗꯧꯔꯦ, ꯑꯅꯤꯃꯅ ꯑꯙꯥꯃꯣꯔꯥ, ꯅꯨꯄꯤꯅ ꯉꯝꯕ, ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗꯕ, ꯃꯃꯩ ꯄꯥꯟꯗꯕ ꯁꯥ ꯑꯣꯟꯈ꯭ꯔꯦ. ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯅꯥꯒꯤ ꯏꯃꯨꯡꯗꯕꯨ ꯂꯩꯔꯝꯗꯣꯏꯅꯣꯅꯦ ꯃꯃꯥ? ꯑꯣꯟꯊꯣꯛꯅ ꯄꯦꯟꯅ ꯍꯥꯏꯔꯤꯗꯀꯣ. ꯍꯧꯖꯤꯛꯇꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯥ ꯉꯥꯛꯇꯅꯤꯅ ꯀꯩꯗꯧꯅꯤ? ꯁꯦꯟꯅꯒꯗꯕ ꯃꯇꯝꯗꯅ ꯁꯦꯟꯅꯕꯤꯗꯦ. ꯏꯆꯥ ꯅꯨꯄꯥ 5ꯅꯤꯅ ꯃꯨꯛꯇꯅ ꯐꯟꯗꯅ ꯄꯨꯛ ꯅꯥꯜꯂꯒ ꯂꯩꯗꯣ. ꯏꯆꯥꯁꯤꯡꯁꯤꯅ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯤ, ꯀꯅꯥꯒ ꯄꯨꯜꯂꯤ ꯍꯥꯏꯗꯅꯗꯤ ꯌꯦꯡꯗꯦ. ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯪꯂꯤꯕꯁꯦ. ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯅꯤꯅꯦ ꯇꯥꯏꯅꯔꯤꯁꯦ ꯍꯥ? ꯑꯩꯅ ꯁꯦꯟꯅꯗ꯭ꯔꯦ, ꯄꯨꯛ ꯅꯥꯜꯂꯒ ꯂꯩꯔꯦ ꯈꯪꯂꯗꯤ ꯅꯪꯗꯤ ꯁꯦꯟꯅꯕ ꯀꯩꯗꯧꯒꯦꯅꯦꯍꯦ ꯍꯥ? ꯑꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯃꯣꯏ ꯃꯄꯥꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯂꯕꯗꯤ ꯏꯆꯥ 5ꯗꯤ ꯂꯥꯏꯔꯗꯅ 10 ꯑꯣꯏꯔꯁꯨ ꯁꯦꯟꯅꯔꯝꯕ ꯌꯥꯕꯅꯤ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯔꯗꯅ ꯍꯥ? ꯍꯥꯏꯌꯨꯅꯦ. ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯔꯒꯦ? ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ, ꯇꯩꯕ, ꯐꯧ ꯈꯔ ꯁꯨꯕ, ꯌꯦꯟ ꯉꯥꯅꯨ ꯈꯔ ꯁꯦꯟꯅꯕ, ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ, ꯁꯤ ꯈꯛꯇꯁꯤꯔꯣ ꯅꯪꯅ ꯊꯕꯛ ꯍꯥꯏꯔꯤꯁꯦ? ꯏꯃꯨꯡ ꯋꯥꯏꯔꯝꯗꯣ ꯅꯣꯡꯃꯗ ꯀꯌꯥꯔꯛꯅꯣ ꯁꯦꯡꯂꯤꯕ, ꯇꯩꯔꯤꯕꯁꯦ? ꯆꯥꯛꯇꯣ ꯀꯌꯥꯔꯛꯅꯣ ꯊꯣꯡꯂꯤꯁꯦ? ꯐꯤ ꯁꯨꯕ ꯆꯥꯝꯕꯁꯤꯁꯨ ꯇꯨꯔꯦꯟ ꯇꯥꯅ ꯐꯤ ꯃꯌꯥꯝꯅ ꯄꯨꯔꯒ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯐꯧ ꯁꯨꯕꯁꯦ ꯍꯂꯥꯒꯤ ꯊꯕꯛꯂꯣ ꯍꯥ? ꯑꯩꯗꯤ ꯐꯔꯦꯅꯦ, ꯃꯣꯏ ꯃꯄꯥꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯒꯦ? ꯆꯍꯤ ꯑꯃ ꯆꯥꯅꯕ ꯐꯧ ꯂꯣꯛꯂꯅꯤ. ꯐꯧ ꯍꯦꯛ ꯂꯣꯛ ꯂꯣꯏꯕꯗꯩ ꯅꯕꯨꯛ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯆꯥꯁꯤꯜꯂꯒ ꯄꯨꯛ ꯅꯥꯜꯂꯒ ꯍꯪꯉꯣꯏ ꯃꯥꯟꯈꯩ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯔꯦꯝ ꯈꯔꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯂꯒ. ꯂꯧ ꯎꯕꯁꯦ ꯅꯊꯟꯇꯅ ꯎꯕ ꯅꯠꯇꯕ, ꯑꯗꯨꯒꯁꯨ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖ ꯁꯥꯔꯤ. ꯃꯃꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯆꯨꯝꯕ ꯉꯥꯡꯕꯒꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯇꯥꯟꯅꯗꯅ ꯐꯨꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯗꯨꯁꯨ ꯉꯝꯂꯔꯣꯏꯅꯦ ꯃꯣꯏ ꯃꯄꯥꯗꯤ. ꯅꯕꯨꯛꯇꯣ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯜꯂꯕꯅꯤꯅ. ꯇꯥꯟꯅꯕ ꯉꯝꯗ꯭ꯔꯁꯨ ꯐꯥꯟꯁꯤꯅ ꯅꯀꯣꯛꯇꯨꯗ ꯊꯣꯝꯕꯗꯤ ꯉꯝꯂꯤꯗꯅ ꯍꯥ? ꯍꯣꯏ ꯃꯥ, ꯐꯥꯟꯅꯒ ꯊꯣꯝꯃꯦ ꯍꯥꯏꯕ. ꯃꯁꯤ ꯅꯨꯄꯥꯁꯦ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ? ꯑꯩ ꯂꯩꯕꯒꯤ ꯃꯣꯏ ꯃꯄꯥꯁꯦ ꯐꯔꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨꯀꯣ. ꯑꯩꯅ ꯁꯤꯕ ꯃꯤꯀꯨꯞꯇ ꯃꯣꯏ ꯃꯄꯥꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯅ ꯂꯣꯡꯊꯣꯛꯈ꯭ꯔꯒ ꯎꯞꯄ ꯉꯝꯗꯅ ꯋꯥꯅ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯅꯒꯨꯝꯁꯤꯀꯣ. ꯑꯃ ꯇꯧꯔꯦ ꯍꯪꯉꯣꯏ, ꯑꯃ ꯇꯧꯔꯦ ꯍꯪꯉꯣꯏ. ꯅꯣꯏ ꯅꯄꯥꯡꯒꯤ ꯃꯤꯈꯩꯗꯣ ꯍꯪꯉꯣꯏꯅ ꯑꯣꯜꯂꯛꯄ꯭ꯔꯅꯦꯍꯦ ꯆꯨꯝꯃꯟꯕꯤ. ꯃꯕꯣꯛꯅ ꯑꯩꯗꯤ ꯁꯤꯔꯦꯗ ꯏꯁꯨ ꯇꯣꯝꯕꯤ. ꯅꯣꯏ ꯏꯃꯥꯒ ꯅꯄꯥꯒꯅ ꯈꯠꯅꯕꯁꯦ ꯇꯥꯔꯒ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯩ ꯅꯠꯇꯦ, ꯏꯃꯧꯒ ꯏꯆꯥꯒꯅ ꯈꯠꯅꯕꯁꯦ ꯇꯥꯕꯗ ꯅꯣꯛꯃꯟꯗꯅ ꯁꯤꯕ ꯑꯣꯏꯗꯣꯏꯅꯤ. ꯌꯥꯔꯦꯍꯦ ꯑꯕꯣꯛ, ꯈꯔ ꯅꯣꯛꯑꯗꯤ ꯑꯃꯨꯛ ꯑꯁꯦꯡꯕꯒꯤ ꯁꯤꯗꯣꯛꯈꯤꯅꯤ. ꯑꯗꯣ ꯑꯕꯣꯛ, ꯑꯩ ꯏꯁꯤꯡ ꯁꯣꯛꯆꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯂꯒꯦ. ꯑꯗꯣ ꯑꯕꯣꯛꯄꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ? ꯌꯥ ꯌꯥꯎꯗꯕ ꯅꯕꯣꯛꯀꯤꯗꯤ ꯑꯂꯨ ꯑꯗꯨꯝ ꯉꯥꯜꯂꯨꯗ. ꯍꯌꯦꯡꯕꯨꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯜꯁꯤ. ꯕꯦꯂꯦꯟꯗ꯭ꯔꯤꯅ ꯈꯔ ꯊꯨꯅ ꯆꯪꯈꯤ, ꯃꯥꯗꯤ ꯁꯥꯏꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ. ꯍꯣꯏ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯕꯣꯛ ꯄꯣꯊꯥꯔꯝꯃꯨꯀꯣ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯑꯩꯕꯨ ꯄꯣꯊꯥꯔꯝꯃꯣꯏ, ꯄꯣꯊꯥꯃꯟꯗꯅ ꯋꯥꯔꯦꯅꯦ, ꯑꯃꯨꯛ ꯄꯣꯊꯥꯔꯤꯕ ꯑꯩꯉꯣꯟꯁꯤꯗ. ꯇꯣꯝꯕꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯄ, ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ, ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯕꯤꯕ, ꯃꯌꯥꯝꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ. ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ 4 ꯏꯆꯥ ꯇꯣꯝꯕꯤꯅ ꯏꯐꯕꯨ ꯐꯔꯦꯗ. ꯃꯥ ꯅꯠꯇꯅ ꯏꯕꯥꯅꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯁꯥꯅ ꯅꯥꯜꯂꯤꯕ, ꯆꯥꯛ ꯏꯟꯁꯥꯡꯅ ꯍꯥꯎꯔꯤꯕ, ꯃꯤꯅꯁꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯥꯏꯊꯣꯡꯁꯨ ꯃꯃꯣꯟꯇꯃꯛ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩ. ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯃꯨꯛ ꯐꯖꯩ. ꯃꯣꯏ ꯃꯄꯥꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯎꯔꯕ꯭ꯔꯅꯦ? ꯎꯔꯦ ꯀꯩꯅꯣ, ꯐꯖꯈ꯭ꯔꯖꯥꯠꯅꯤꯀꯣ. ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯉꯥꯎꯕꯅ ꯍꯥꯟꯖꯥꯠꯅꯤꯍꯦ ꯃꯃꯥ. ꯌꯥꯝꯅ ꯃꯥꯟꯅꯒ ꯍꯥꯏꯌꯦ. ꯑꯗꯣ ꯀꯔꯥꯏꯗꯕꯨ ꯎꯔꯤꯅꯣꯅꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯕ? ꯏꯕꯥꯅꯤꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯑꯩ ꯍꯦꯂꯣꯏꯅ ꯆꯦꯟꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯈꯩꯅ ꯄꯨꯡꯖꯥꯟ ꯊꯤꯟꯗꯅ ꯀꯣꯏꯊꯤ ꯊꯤꯅꯩꯅ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯈꯤꯗꯥꯏꯅꯦ? ꯏꯁ, ꯑꯗꯨꯗꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯧ ꯍꯜꯂꯛꯄꯤ ꯌꯨꯌꯣꯟꯕꯤ ꯀꯨꯟꯗꯣꯂꯩꯅ ꯆꯦꯟꯕ ꯑꯣꯏꯔꯝꯂꯦꯅ ꯋꯥ ꯋꯥ ꯂꯥꯎꯅꯈ꯭ꯔꯤꯗꯨꯗꯤ. ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦꯍꯦ, ꯑꯩꯒꯤ ꯃꯔꯨꯞ ꯃꯨꯅꯥꯅꯤ. ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯍꯦꯔꯣꯏꯅ ꯆꯦꯟꯕꯅꯤ. ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯪꯉꯨ. ꯑꯗꯨꯗꯤ ꯅꯪ ꯍꯦꯛ ꯍꯪꯉꯨꯔꯣ, ꯅꯣꯏ ꯅꯄꯥꯒꯤ ꯃꯣꯡꯐꯝꯗꯣ ꯀꯧꯊꯣꯛꯂꯒ. ꯅꯪ ꯈꯔ ꯀꯧꯊꯣꯛꯑꯝꯃꯨꯗꯅ ꯑꯩ ꯍꯪꯒꯦ. ꯃꯕꯣꯛꯅ ꯏꯁ, ꯑꯣꯟꯊꯣꯛꯅ ꯇꯜꯂꯤꯗ ꯁꯤꯗꯧꯕꯀ. ꯍꯌꯦꯡ ꯑꯩꯒꯤ ꯃꯣꯡꯐꯝꯗꯒ
ꯋꯥ ꯍꯪꯗꯣꯏꯅꯤ ꯀꯥꯏꯅ ꯀꯧꯊꯣꯛꯂꯛꯑꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯅꯦꯍꯦ꯫ ꯏꯁꯨ ꯇꯣꯝꯕꯤꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯖꯥꯠꯅꯣ? ꯏꯊꯟꯗ ꯂꯩꯕꯁꯦ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦꯅꯦ꯫ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯃꯣꯏ ꯃꯄꯥ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯐꯤ ꯁꯥꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯁꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯐꯤ ꯁꯥꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤꯅꯦ ꯃꯃꯥ꯫ ꯅꯤꯡꯁꯤꯡꯂꯤꯉꯩꯁꯤꯗ ꯈꯨꯔꯥ ꯗꯣꯟꯖꯥꯎ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ ꯉꯜꯂꯤꯉꯩꯁꯤꯗ꯫ ꯑꯁꯨꯝꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯣꯝꯕꯤꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯃ ꯂꯧꯕꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯣꯟ ꯑꯃ ꯂꯧꯕꯤꯕꯅ ꯇꯣꯝꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯌꯨꯝꯗ ꯐꯤ ꯁꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯩꯃ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤꯒ ꯃꯃꯥꯒ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯒꯤ ꯄꯥꯈꯪ ꯑꯅꯤꯅ ꯇꯣꯝꯕꯤꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯎꯇꯣꯟ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯨꯞ, ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯃꯨꯛꯇ ꯍꯪꯂꯧꯗ꯫ ꯃꯃꯥ ꯌꯥꯎꯔꯤꯁꯦ ꯎꯗ꯭ꯔꯣ ꯅꯪ? ꯃꯃꯥꯅ ꯄꯣꯠ ꯂꯩꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯍꯪꯕ ꯌꯥꯅꯤꯌꯦ꯫ ꯅꯪ ꯌꯥꯝ ꯍꯩꯗꯥꯏꯅꯦ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯍꯪꯕ꯫ ꯃꯃꯥꯒ ꯃꯄꯥꯒ ꯌꯥꯎꯔꯗꯤ ꯑꯩꯁꯨ ꯍꯩꯇꯤꯌꯦ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕꯅꯤꯅ ꯅꯪ ꯑꯗꯨꯝ ꯍꯪꯂꯨꯆꯣ ꯌꯥꯗ꯭ꯔꯣ? ꯑꯩꯒꯤ ꯃꯇꯝꯗꯗꯤ ꯅꯪꯒꯤꯗꯤ ꯅꯪ ꯍꯪꯖꯧꯅ ꯍꯥꯏꯈꯤꯗꯥꯏꯅꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪ ꯑꯗꯨꯝ ꯍꯪꯂꯨꯆꯣ꯫ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯅ꯫ ꯀꯨꯏꯔꯕ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯝꯃꯤꯗꯨꯕꯣ꯫ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯐꯠꯇꯦ ꯃꯔꯨꯞ꯫ ꯑꯗꯨꯅ ꯅꯁꯥꯒꯤꯗꯤ ꯅꯁꯥꯅ ꯍꯪꯖꯧ꯫ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯈꯨꯄꯥꯛ ꯌꯥꯝ ꯆꯥꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯀꯔꯣꯝꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯨꯕꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯁꯤꯅꯁꯨ ꯅꯨꯄꯤ ꯀꯣꯏꯅꯤ, ꯃꯇꯨꯡꯗ ꯂꯩꯔꯤꯁꯦ ꯐꯥꯎꯕ ꯎꯗꯦꯕ꯫ ꯑꯩꯒꯤ ꯇꯨꯡꯗ ꯍꯥꯏꯔꯣ, ꯀꯔꯥꯏ? ꯅꯥꯎꯇꯣꯟꯅ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯇꯣꯝꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯇꯣꯟ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯥꯎꯇꯣꯟꯒꯤ ꯃꯃꯥꯏ ꯊꯛꯄ ꯃꯇꯧꯗꯨꯗ ꯅꯥꯎꯇꯣꯟ ꯇꯧꯐꯝ ꯈꯪꯗꯅ ꯅꯪ ꯅꯁꯛ ꯌꯥꯝ ꯐꯖꯩ꯫ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯃꯁꯤ ꯅꯨꯄꯥꯁꯦ ꯏꯀꯥꯏ ꯌꯥꯝꯅ ꯈꯪꯗꯤꯌꯦ꯫ ꯏꯀꯥꯏꯅꯅꯦ ꯃꯤꯡ ꯍꯪꯂꯤꯁꯦ꯫ ꯀꯔꯤ ꯃꯤꯡ ꯀꯧꯒꯦꯕ? ꯏꯆꯥ ꯇꯣꯝꯕꯤ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ? ꯅꯄꯥꯗꯣ ꯏꯁꯧ ꯂꯥꯡꯂꯝꯃꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯇꯣꯝꯕꯤ ꯀꯧꯕ? ꯑꯗꯨꯗꯤ ꯅꯥꯎꯇꯣꯟ + ꯇꯣꯝꯕꯤ꯫ ꯌꯥꯔꯦ ꯀꯩꯅꯣ, ꯆꯞ ꯆꯥꯅꯔꯦ꯫ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ, ꯑꯩꯈꯣꯏꯃꯨꯛꯇ ꯂꯥꯛꯀꯦꯅꯦ꯫ ꯈꯔ ꯍꯟꯇꯣꯛꯀꯦꯔꯣ? ꯌꯥꯅꯤꯕ꯫ ꯃꯁꯛꯁꯤꯡꯁꯤꯒ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ꯫ ꯇꯣꯝꯕꯤꯅ ꯅꯥꯎꯇꯣꯟꯕꯨ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕꯗꯨꯗ ꯅꯥꯎꯇꯣꯟꯒꯤ ꯊꯃꯣꯏꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯦ ꯇꯧꯔꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯅꯣ꯫ ꯑꯁꯤꯅꯁꯨ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯣꯏ ꯀꯥꯏꯅ꯫ ꯑꯗꯨꯒ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯂꯣꯏꯔꯖꯥꯠꯅꯤꯅꯦ꯫ ꯃꯔꯨꯞ, ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯪ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯑꯩ ꯌꯥꯗ꯭ꯔꯦ, ꯑꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯔꯨꯞ꯫ ꯑꯗꯣ ꯃꯃꯤꯡꯕꯨꯗꯤ ꯈꯪꯂꯦ, ꯈꯨꯜꯗꯤ ꯍꯪꯍꯧꯗ꯭ꯔꯦ꯫ ꯈꯨꯟ ꯈꯪꯗꯅꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯗꯣꯏꯅꯣ ꯃꯔꯨꯞ? ꯍꯣꯏꯅꯦ ꯃꯔꯨꯞ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯇꯨꯡ ꯏꯟꯅꯁꯤ꯫ ꯅꯥꯎꯇꯣꯟꯒ ꯃꯃꯥꯟꯅꯕꯗꯨꯒꯅ ꯇꯣꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯨꯜꯒ ꯃꯌꯨꯝꯒꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯅ ꯀꯔꯤꯅꯣ ꯃꯔꯨꯞ, ꯏꯕꯥꯅꯤꯕꯨ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯉꯨꯁꯤ ꯍꯥꯏꯔꯣ? ꯂꯥꯛꯑꯣ ꯍꯜꯂꯁꯤ, ꯌꯨꯝ ꯈꯪꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯃꯐꯝꯁꯤꯗꯩ ꯁꯨꯡꯍꯟꯕ ꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯧꯁꯤꯅ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯦ ꯃꯔꯨꯞ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝ ꯐꯥꯎꯕ ꯍꯥꯟꯅ ꯆꯠꯂꯨꯁꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯆꯦꯡ ꯍꯋꯥꯏ, ꯊꯣꯡ ꯊꯥꯛꯅꯕ ꯃꯆꯥꯛ, ꯃꯩ ꯍꯧꯅꯕ ꯁꯤꯡ ꯀꯩꯀꯥ ꯍꯥꯟꯅ ꯂꯧꯔꯨꯒꯤꯁꯤ꯫ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔ ꯃꯔꯨꯞ? ꯅꯪꯅ ꯃꯐꯝꯁꯤꯗꯩ ꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯗꯕꯅꯤ꯫ ꯅꯪꯗꯤ ꯇꯥꯔꯔꯣꯏ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯔꯨꯞ, ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯏꯆꯥ ꯇꯣꯝꯕꯤ, ꯉꯁꯥꯏꯗ ꯏꯟꯅꯔꯛꯏꯕ ꯅꯨꯄꯥ ꯅꯍꯥ ꯑꯅꯤꯁꯤꯕꯨ ꯏꯆꯥꯒ ꯈꯪꯅꯕ ꯃꯤꯔꯣ? ꯈꯪꯅꯗꯤꯌꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯊꯣꯡꯒꯥꯟꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯐꯥꯕ ꯍꯨꯔꯥꯟꯕ ꯃꯤꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯄꯥꯅ ꯀꯅꯥꯅꯣꯅꯦ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯃꯤꯗꯨꯕꯣ? ꯊꯣꯡꯒꯥꯟꯗ ꯂꯩꯔꯤꯁꯤꯔꯣ? ꯑꯩ ꯍꯪꯒꯦ, ꯀꯅꯥꯅꯣꯗꯣ? ꯕꯥꯕꯥ, ꯃꯥꯏꯅ ꯍꯟꯖꯈ꯭ꯔꯁꯅꯤꯌꯦ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩ ꯍꯪꯒꯦꯕ꯫ ꯃꯃꯥꯟꯅꯕꯅ ꯃꯔꯨꯞ, ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ꯫ ꯃꯤ ꯑꯅꯣꯏꯕ ꯃꯊꯧꯂꯩꯗꯣ ꯑꯃꯨꯛ ꯇꯥꯊꯤ ꯉꯥꯡꯂꯛꯇꯅꯕ꯫ ꯍꯥ, ꯀꯔꯥꯏꯅꯣ? ꯀꯤꯌꯦ ꯁꯤꯗꯤ, ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏ, ꯉꯥꯏꯈꯣ ꯅꯕꯥꯅꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫
ꯋꯥ ꯍꯪꯗꯧꯕ ꯂꯩꯔꯤ ꯉꯥꯏꯈꯣ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯅꯣꯏ ꯑꯅꯤꯗ ꯍꯥꯏꯔꯤꯁꯦ ꯃꯃꯥꯟꯅꯕꯅ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯈꯪꯂꯕꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯑꯩ ꯌꯥꯎꯍꯜꯂꯛꯀꯅꯨ ꯇꯣꯝꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯣ ꯑꯃꯨꯛ ꯈꯟꯅꯔꯛꯑꯗꯤ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ ꯈꯟꯅꯔꯣꯏ ꯅꯣꯏꯅ ꯄꯥꯁꯦ ꯃꯤꯀꯤ ꯊꯤꯅꯤ ꯍꯣꯔꯦꯟ ꯃꯤꯅ ꯐꯤꯡꯒꯠꯂꯛꯄꯗ ꯅꯣꯛꯁꯤꯟꯅꯔꯒ ꯆꯪꯉꯗꯕꯅꯤ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯀꯩꯗꯧꯔꯤꯅꯣ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯐꯕ ꯂꯥꯛꯏꯔꯣ ꯍꯥ ꯃꯃꯥꯟꯅꯕꯅ ꯁꯤꯗꯤ ꯈꯨꯠ ꯃꯔꯦꯡ ꯆꯠꯂꯦ ꯃꯁꯤ ꯈꯨꯠꯇꯨꯝꯁꯤꯅ ꯅꯥꯎꯇꯣꯟꯅ ꯉꯥꯏꯈꯣꯍꯦ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯔꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯁꯥꯎꯕꯗꯣ ꯐꯥꯊꯀꯣ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯄꯥꯕꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯉꯥꯅꯨ ꯂꯥꯕ ꯍꯥ ꯀꯥꯝꯕ ꯑꯃ ꯁꯨꯝ ꯊꯤꯔꯛꯄꯅꯤ ꯑꯗꯨꯗ ꯃꯤꯅ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯁꯨꯝ ꯄꯥꯕ ꯀꯥꯏꯅ ꯀꯅꯥꯅ ꯑꯩꯈꯣꯏꯗ ꯉꯥꯅꯨ ꯂꯩ ꯍꯥꯏꯒꯦ ꯑꯩ ꯐꯥꯎꯕ ꯉꯥꯅꯨ ꯆꯥꯅꯤꯡꯂꯔꯤ ꯀꯥꯟꯁꯤꯗ ꯉꯥꯅꯨ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯍꯥꯏꯔꯤꯁꯤꯁꯨ 시기 욤시디 nganu ꯂꯩꯔꯝꯗꯧꯕ ꯃꯥꯟꯗꯦꯅ ꯑꯗꯣ ꯄꯥꯕꯁꯨ nganu ꯆꯥꯅꯤꯡꯂꯗꯤ ꯑꯩ ꯊꯤꯔꯒ ꯄꯣꯔꯛꯒꯦ ꯄꯥꯕꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯃꯔꯨꯞ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩ ꯃꯤꯅ ꯂꯦꯝꯅ ꯄꯤꯔꯝꯂꯒ ꯆꯥꯗꯧꯕ ꯃꯤꯗꯣ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯄꯤꯒꯦ ꯍꯥꯏꯔꯒꯅ ꯅꯣꯏ ꯑꯅꯤꯅ ꯊꯣꯡꯂꯒ ꯄꯨꯟꯅ ꯆꯥꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯅꯦ ꯄꯥꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯔꯒ ꯂꯥꯛꯀꯦ ꯃꯔꯨꯞ ꯅꯥꯎꯇꯣꯟ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ ꯅꯃꯥ ꯏꯁꯧ ꯂꯥꯡꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯒ ꯍꯥꯟꯅꯗꯩ ꯈꯪꯅꯕꯅꯤ ꯍꯥꯏꯗꯧꯕ ꯅꯠꯇ꯭ꯔꯗꯤ nganu ꯆꯥꯕ꯭ꯔꯕꯨ ꯆꯔꯥ ꯍꯦꯟꯅꯤ ꯍꯣꯏ ꯄꯥꯕ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯄꯥꯕ ꯂꯥꯛꯑꯣ ꯃꯔꯨꯞ ꯀꯥꯎꯅꯗꯕꯤꯀꯣ ꯍꯣꯏ ꯄꯥꯕ ꯃꯔꯨꯞ ꯅꯪꯒꯤ nganu ꯑꯆꯧꯕ ꯌꯥꯝꯅ ꯂꯩꯗꯥꯏꯅꯦ ꯑꯩ ꯑꯃ ꯄꯨꯒꯦ ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦ ꯌꯦꯟ nganu ꯀꯅꯥꯅ ꯄꯨꯅꯒꯦ ꯃꯔꯨꯞ ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨꯅꯦ ꯑꯃ ꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯌꯨꯅꯦ ꯍꯥꯟꯅꯁꯨ ꯅꯪꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯗꯨꯕꯣ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯦꯍꯦ ꯃꯣꯏ ꯑꯅꯤꯗꯨ ꯈꯠꯅꯗꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤ ꯅꯥꯎꯇꯣꯟꯒꯤ ꯋꯥꯈꯜꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯝꯂꯦ ꯃꯄꯥꯗꯤ nganu ꯆꯥꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯥꯛꯀ ꯐꯖꯅ ꯆꯥꯗꯅ ꯍꯌꯦꯡ ꯉꯥꯏꯔꯤ ꯃꯃꯥꯗꯤ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯔꯝꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯅꯥꯎꯇꯣꯟ nganu ꯑꯆꯧꯕ ꯑꯃ ꯌꯥꯟꯗꯨꯅ ꯂꯥꯛꯏ ꯇꯣꯝꯕꯤ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯐꯤ ꯁꯥꯔꯤ ꯃꯃꯥꯁꯨ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯄꯥꯅ ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ nganu ꯄꯨꯔꯒ ꯂꯥꯛꯇꯣꯏ ꯖꯥꯠꯂꯅꯦ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯃꯣꯏꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯂꯒ nganu ꯆꯥꯅꯤꯅ ꯉꯥꯏꯔꯤꯕ ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯂꯩꯔꯝꯃꯣꯏꯗ ꯃꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯒꯦ ꯉꯥ ꯑꯌꯥꯏꯕꯒ ꯑꯗꯣ ꯃꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯟꯂꯣꯝꯗ ꯑꯗꯨ ꯈꯧꯔꯥꯡꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯅꯥ ꯂꯥꯛꯀꯗꯕ ꯂꯩꯒꯦ ꯅꯠꯇꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯌꯨꯛꯁꯤꯗ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯗꯨꯏ ꯁꯔꯨꯛ ꯅꯆꯥꯅꯨꯄꯥꯅꯤꯗꯨ ꯇꯨꯝꯕ ꯍꯧꯒꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯁꯤꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯁꯤꯔꯝꯂꯗꯤ ꯍꯥꯏꯔꯛꯑꯅꯨ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯛꯂꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯉꯝꯂꯣꯏꯕ ꯃꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯌꯦꯡꯕꯤꯔꯨꯔꯣ ꯑꯩꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯕꯥꯕꯥ ꯇꯥꯇꯣꯟꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯇꯥꯇꯣꯟ ꯆꯥꯗꯤ ꯇꯨꯝꯂꯝꯈꯤꯅꯤ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨꯗꯅ ꯁꯥꯔꯒ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯅ ꯃꯥꯒꯤ ꯆꯔꯨꯅ ꯁꯦꯝꯕ ꯃꯃꯩ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯁꯨ ꯄꯤꯈꯣ ꯁꯥ ꯑꯁꯦꯡꯕ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯕꯣꯛꯅ 이수 ꯇꯣꯝꯕꯤ ꯑꯕꯣꯛ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦ ꯂꯥꯎꯅꯤꯍꯦ ꯍꯣꯏ ꯑꯕꯣꯛ ꯃꯄꯥꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯆꯍꯤ 105 ꯍꯦꯜꯂꯕ ꯐꯥꯎꯕ ꯑꯗꯨꯝ ꯍꯤꯡꯂꯒ ꯂꯩꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯃꯥꯁꯤꯡꯗꯤ ꯂꯣꯏꯗꯤ ꯁꯤꯟꯅꯈ꯭ꯔꯦ ꯃꯥ ꯈꯛꯇꯅꯦ ꯂꯩꯍꯧꯔꯤꯕ ꯊꯣꯡꯒꯥꯟꯗ nganu ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯂꯥꯛꯏꯁꯤꯕꯨ ꯉꯔꯥꯡꯒꯤ ꯅꯍꯥ ꯑꯅꯤꯗꯨꯔꯅꯦ ꯍꯥꯏ ꯃꯃꯥ ꯆꯥꯛ ꯍꯦꯜꯂꯨꯍꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯗꯣ ꯅꯪ ꯈꯛꯇꯒꯤ ꯊꯣꯡꯉꯨ ꯂꯥꯛꯑꯕꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯍꯣꯏ ꯂꯥꯛꯑꯦ ꯑꯩꯗꯤ ꯅꯣꯏꯅꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤꯅꯦ ꯀꯥꯔꯣ ꯅꯌꯨꯝꯅꯦ ꯑꯗꯨꯝ ꯈꯜꯂꯨꯅꯦ ꯄꯥꯕꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ nganu ꯆꯥꯁꯤ ꯍꯥꯏꯔꯒꯗꯕꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯄꯣꯔꯛꯑꯣꯏ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯗꯞꯁꯦ ꯑꯃꯨꯛ ꯍꯧꯔꯦꯗꯣ ꯑꯗꯨꯗꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯑꯣ nganu ꯑꯩ ꯍꯜꯂꯛꯀꯦ ꯑꯗꯨꯒ ꯃꯇꯨ ꯐꯣꯏꯔꯒ ꯁꯦꯝꯊꯔꯁꯤ ꯆꯥꯎꯏꯍꯦ ꯁꯤꯗꯤ ꯍꯥ ꯂꯥꯎꯔꯤꯅꯦꯍꯦ
Mamana, kanagano, moy mapaga wari sanaribasibo. Ibungoni sidi, ngarangi dunine. Nabanibo, ngano yun iro. Mamana ba na? As, ngano yun boy na urajalo, taurisibo. Mapana, nate hit, ang mo ikaikrani. Ay gangangagtani. Ngano say, ay nung sibagi chase na puragalain. Kaino harisibo, moy anisidi, asukubi matamase. Moy mapaga nung matapun ba, ude ay di. Aduga, ay gangang ni kanya harisibo. Nauto na, Ima, ay ni say piklingidagi mapalaybagta layruba. Ngarangahan tholakpaduda pabase. Amukta unaruse na. Kaino ne, Ima paba kay ni kauraisiba. Mapana, nang gyan tarare. Hore nga chana chana ay wari padjana liragi. Bab tahalagi ko, mama nang. Mabok na, isutombe, mapanda, milak pa mali ne. Kana-kanano, amukta yinglo ne. Hoyabo. Tombi mabok kadagi tholagtuna yenglubada ngaragi pakhang ani di oirambaduda swailawi aduga ikaiduna maboki manakta sensenki nauton su haraubana momonokche ngaihak leiraga mapaga nauton moi ahum nganu semduna thongba hawi tombi di ikaibana mabok manaktagi thokpa ngamdre mamadi mapagi moong mataudu kaya pamdabana mai thongna noklabasu manungdadi mai hauna sauri ngaihak leiraga nganu thongba haurakpada Tombigi mayamba atomado hawalai. Manam kunung shiside. Masi kabok lagi manam dinate. Natrade ay tin yoloiba. Masi nganu ni. Ima, chaloy rabo. Tumba wamandana. Chaklama bo ichan pasak phajaba sibo. Loidore. Namana kanna hotnabiri. Ichan chaba yanaba. Kari hinjang no ima. Hawai mana thongmani ne ibungo. Hawai mana neba. Aseng bai roima. Aduga manam sidi nganu thongba. Manam ni kaino. Mapana. Hai, yumlo na bagi thongboiramni. Icha tumsi pharam kiroi. Aduna tumko. Horen jak loiraga namana hawdok charaksani. Baba, manam sidi tumbaga yadreda. Yarakani. Naton melaga muktum. Mamana. Phajana habiba yadro. Mama babo. Ase, nachanupa ni haiba kaurabo. Mina taraga usikiro niya jase. Noong matapon na chak saminaraktaба kuiraba sida, icha ni haiba ka kaururihi edi. Kau ni nangdi. Taton chana. Aikoy paba sidi. Aikoy ngano thongli sibo. Ado paba. Moy ani na kaideno. Napagi marup singi macha singi. Moy ani na ni. Ay pizana ba na ngano say porak panida. Adude ay mami tathoknurage hi. Ngaihak leiraga mau ahalsu mau yaimasu nganu thongbay manam tabada lai. Mau ahal na. Ima, moroka leibro. Amanita lauge ba. Hore yamuk chinglake. Kay insang no paba. Moyani sina kana-kanano masang yamna phajayi. Mapana. Phaja khara khini haujikti. Torobot phutpani mau ahal. Aikoy pawagi phagi sidiba nganura yele thongni sibo ibungoni na pore iro hoije ichega kauri as yamna nungsi haiba ado paba nasunupa tharaki khara piro yamna nateda matum amani mangai ai chatle ko ibungoni manam yamna nungsi hensang ase mau yai mana ima nasunupa to modo lakpro Karaida mo chakraba jano ne. Moy ani sidi kana-kanano. Masak ani se yengba yam nungayi. Mau yaima. Nangisu ko lauro. Angangdo ko nathiro ko. Hoy paba. Yama nateda. Matum amade hena hapirakano. Mamana. Yaningdaba na nari he. Mamani kay khangdriba. Mapana. Ibungo ani se. Walang ka ngangde. Ikairabra kaino. Nauto na. Ikaidi de paba. Masunupa na. Popo, imana sida, enjang hapoyi. Is, matumama hairaga, asuk chaba ko si puraga laiba. Kangni. Noi, mingondadi, pijanindaba. Aduga koigidana, jagi haiba. Amasu laine. Mai konsisu,
Kayada chauribano ne. Mama, hawai mana thongmadu pik pik than hapaga pikho he. Yare he, kara hek hapikro. Nautona. Majanupidudi sungthok tholoktrisibu karigino haibanida. Ai gartanaba nganu thongbase amuk puraga chakhidoni ngasi. Ngaihak leiraga chak chanaba sem sanarami. Mamana macha Tombi bu kawi. Tombi ikai na lai. Nauton Tombi ubada sauba khara phaduna Tombi bu huran yengjai. Tombi su nauton bu tumin yengjaduna harauna momono e. Asumna punna yam hauna chak saminaba loirammi. Mapana adode noyani amu chatnaba tawrone. Aidi wabana yadre. Ngaihakta hipke. Mamana bana onthokna nungsi khideda. Masi ahalse. Tab tagai ai nganu se chathok laga chatlona ta leisi ba khuragi se chaman mai wari ro khonda side nautona baba akhoi mu chacharagi matang chabada amu porake hoi mathang di yen ba tawsida nganu si ya nai mama na bana mathang di yen ba tawni yen ba gi mahutta yen de mu porake Yare he amuk takhini. Takhradi aigi Tombi se nungsinadringaida hana kainabana hankidana. Yare he nangso. Ado leiramu. Tombi da hayeng moi khulgi pukri mayada leiramu. Aikoi lakani na haibiramgi. Nganugi maman manghanba yaponte. Nangtani aigi marup asengmani. Hoi marup hairuru. Ai moi ahalsingse wari tawraga thamgi. Mamanaba aduna tanja yenglaga Tombi hayeng tholaknaba hairamlaga nauton ga amu chatkirami. Tombi nauton mo yamna pamba haidu oikhre. Mama sasi nupani. Nupi sabi ni haibasi pungkaw kawkhre. Aduna ngasidi nauton su Tombi su nongan ba ngaibada ahing tumnaramde. Mabani gidi ahing asi yamna su sanglammi. Nongan baga nimidang wairam Tombi ising sokpa saduna mata ambaga thoraklami. Nauton ga mamanabaga sulai aduga khulgi pukri manakta hauba uzaw magi makhongda moi ani unarami asumna nungtigi toyna sum unabadagi nauton ga Tombi ga yamna nungsinaba haibadu oirami nautonna maro ai Tombi si loksilagi haini khali sumanya sum machit unaraga yam wana nungsinabase ai tanjile aduna yumda thamlaga mapum oina nungsinaragi kaina maro Nungsiba se mapum machet ana leibro. Khangdi sum haibani. Ado ai di Tombi se yam thuna loksilagi. Loksilo kai dawbage. Mina hankide sarupudi. Nang khagtani. Aigi marup asengmadi. Matam pumbada aigi damang lepiba. Yare. Nagi khadak to amuk tawrana. Ado di hayeng yenba phajaba mapuraga mapada piramlase. Aduga Tombi puraga lasi marup. Hoi marup. Somdasu Tombi nauton gi nungsi wakhalda ngauduna momonok na pi saringai matay mayay mana thawengki tawge matagumna Tombi da isaw langlammi Tombi nangi pido ngahakta lepkiro aikhoi di nangi pi sabe makhonsina tumbaga mata yadrene inama ngahaktang sabani atay matamna pi saba phangdena ngaihak leiradi pukri song mapanda laisabi saraga migi macha kaisu khangjadabaduga nungsi wari sarodo iramdine o Tombi nangse to mane haibase pungkaw kawra male ne ha inama kaina mau ahalna migi machadi yamna hai kari laiwa bu chenmano mapa macha manaraga migi machado phadawribra kainom tawri hayeng khangnarapo mikuptadi aikhoi su yawna sagai se chen thadoni mayamba ahalna kanadano nupe Nangna ngangni dubo. O aina ngahan haibaduni da. Hayeng khun lekay mamangda chopnarak tringayda. Sum hairambani da. Moy mapadi no nga maga thabak chatpanina yumsida tawribali lase karimata khanglamloido. Akhangba aidi khungi mising mamangda ikaiba na loire. Mapan thokpa phawba ngamdreduni. Aikhoi pabaga imaga leibra. Ai wari sagi. Tombi di matay ma anigi waduda kaptuna imungda changkhre. Mayamba ahaldu laktuna Tombi da su sayrami aduga mamaga mapaga da sunganglammi Tombi gi mamaga mapaga su mapi mara chena tumina laikre mapana mama aidi aigi icha Tombi se icha tomani haibase kawrurene
ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯑꯁꯦꯡꯕꯁꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯅꯤ? ꯑꯩꯗꯤ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦꯅꯦ꯫ ꯏꯆꯥꯇꯣꯝꯕꯤꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯅꯨꯡꯁꯤꯕ ꯃꯇꯧꯁꯤꯡꯁꯤꯗ ꯃꯣꯏ ꯃꯄꯥ, ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯅ ꯐꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯆꯥꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯏꯆꯥ ꯑꯍꯜꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯕꯗꯤ꯫ ꯃꯃꯥꯅ ꯇꯣꯝꯕꯤꯗ ꯊꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯈ꯭ꯔꯦ꯫ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯅ ꯉꯥꯡꯕ ꯋꯥ ꯀꯌꯥꯗꯨꯅꯁꯨ ꯇꯣꯝꯕꯤ ꯁꯤꯅꯤꯡꯕ ꯐꯥꯎꯕ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯩ ꯇꯣꯝꯕꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯥꯎꯇꯣꯟ ꯃꯃꯥꯟꯅꯕꯒ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯄꯗ ꯃꯇꯩꯃ ꯑꯅꯤꯗꯨꯅ ꯊꯠꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯅꯥꯎꯇꯣꯟꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯅꯥꯎꯇꯣꯟ ꯊꯥꯖꯔꯝꯗꯦ, ꯑꯗꯨꯅ ꯇꯣꯝꯕꯤꯒ ꯎꯅꯅꯦꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯇꯥꯁꯤꯡꯗꯁꯨ ꯍꯪꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯆꯨꯝꯂꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯅꯥꯎꯇꯣꯟ ꯊꯃꯣꯏꯁꯨ ꯀꯥꯏꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ "ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯊꯝꯂꯝꯕꯀꯣ? ꯑꯁ, ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯌꯥꯗ ꯍꯩꯅꯍꯟꯗ꯭ꯔꯤꯕꯅꯣ? ꯃꯔꯨꯞ, ꯇꯣꯝꯕꯤꯗꯣ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯊꯥꯒꯦ꯫ ꯃꯣꯏꯗ ꯆꯠꯂꯨꯁꯤ ꯃꯔꯨꯞ." ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯇꯣꯝꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯈꯨꯐꯖꯗꯨꯗꯤ ꯀꯅꯥꯅꯕꯨ ꯅꯨꯄꯥꯅꯤ ꯍꯥꯏꯗꯣꯏꯅꯣ ꯃꯔꯨꯞ? ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯂꯥꯏ ꯐꯥꯎꯕꯅ ꯇꯣꯝꯕꯤ ꯎꯕꯗ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯧꯊꯣꯛꯀꯅꯤꯅꯦ ꯃꯔꯨꯞ꯫ ꯑꯗꯣ ꯑꯩ ꯇꯣꯝꯕꯤꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ ꯃꯔꯨꯞ꯫ ꯐꯔꯦ, ꯑꯩ ꯅꯪꯒ ꯇꯣꯝꯕꯤꯒ ꯎꯅꯅꯕꯗꯣ ꯁꯤꯜꯂꯛꯑꯒꯦ꯫ ꯏꯀꯥꯏꯈ꯭ꯔꯦꯗ, ꯌꯨꯝꯒꯤ ꯃꯤꯅ ꯀꯩꯁꯦ ꯅꯨꯄꯥ ꯑꯃꯗ ꯂꯨꯞꯈꯩ ꯅꯨꯡꯁꯤꯔꯝꯃꯦ ꯀꯥꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯇꯣꯝꯕꯤ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯇꯣꯝꯕꯤꯒ ꯅꯥꯎꯇꯣꯟꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯅꯕ ꯀꯟꯅ ꯁꯤꯟꯕꯗꯩ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤꯒ ꯅꯥꯎꯇꯣꯟꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ "ꯇꯣꯝꯕꯤ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡꯁꯦ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯒꯤ ꯇꯥꯅꯤꯡꯉꯤ ꯇꯣꯝꯕꯤ꯫ ꯑꯩ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯍꯥꯏꯌꯨ, ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯒ ꯂꯥꯞꯊꯣꯛꯅꯕ ꯄꯥꯝꯕꯗꯩ ꯄꯥꯎꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯅꯤ, ꯅꯠꯇ꯭ꯔ ꯇꯣꯝꯕꯤ? ꯍꯥꯏꯌꯨ ꯇꯣꯝꯕꯤ." "ꯏꯕꯨꯡ, ꯇꯥꯔꯤꯕ ꯄꯥꯎꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯏꯕꯨꯡ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ." "ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯅꯣ ꯅꯪꯅ?" ꯅꯥꯎꯇꯣꯟꯅ ꯇꯣꯝꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯕꯨ ꯊꯅꯝꯂꯒ ꯅꯥꯎꯇꯣꯟ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯇꯦꯟꯅ ꯀꯛꯊꯠꯇꯨꯅ ꯃꯄꯥꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯋꯥꯔꯧꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯇꯤ ꯃꯁꯨ ꯇꯣꯝꯕꯤꯒꯤ ꯑꯋꯥꯕꯗꯨ ꯎꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯊꯥ ꯈꯔ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯇꯣꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ, ꯃꯁꯛ ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤ ꯃꯕꯣꯛꯀ ꯃꯄꯨꯒꯤ ꯐꯃꯨꯡꯗ ꯀꯞꯅ ꯀꯞꯅ ꯍꯤꯞꯂꯝꯃꯤ꯫ "ꯑꯕꯣꯛ, ꯄꯨꯄꯨ, ꯑꯄꯪ ꯃꯤꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩ ꯑꯕꯣꯛ ꯄꯨꯄꯨꯒꯤ ꯇꯣꯝꯕꯤꯅꯦ꯫ ꯇꯣꯝꯕꯤ, ꯑꯩ ꯉꯁꯤꯗꯒꯤ ꯑꯕꯣꯛ ꯄꯨꯄꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯁꯨ ꯅꯨꯄꯤ ꯇꯣꯝꯕꯤꯗꯨ ꯑꯣꯏꯔꯒꯦꯀꯣ." ꯁꯣꯝꯗꯅ ꯅꯥꯎꯇꯣꯟ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅꯁꯨ ꯇꯣꯝꯕꯤ ꯃꯕꯥꯅꯤ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯀꯌꯥꯗꯨꯗꯤ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯥꯎꯇꯣꯟ ꯇꯣꯝꯕꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛꯀ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯒꯅ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯇꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯑꯇꯣꯝꯕꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯒ ꯇꯣꯝꯕꯤꯒꯕꯨ ꯌꯦꯡꯖꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫